Lakhipuronline putok saba Jun gi tang kuntaret sagol se numit ki Khomjinba Pao tabirasi ahan bada maroi papao Cheksil thorang marakta Jiribam da yum mai thadok lambagi pau makhata na lakle Mioi lising kaya maromgi achouba khongset ama ngarang Jiribam da pangthokre Silchar Medical College da ihan hanba thodok oina makok ani longba angang unakre BJP MP Om Birla bo amuk hanna Lok Sabha gi speaker oina kankre Lieutenant Lairen Lakpam Amit Kumar gi mapamda haraute amba phongdokre amasung Indo Bhutan Kung Fu Wushu Championship da medal phanglakraba sanaroi singbu taramna okre Haujik mapungoi ba pau tabirasi Cheksil thorang kaya gi marakta Jiribam da yummai thadok lambagi pau makhata na tarakle Central Force singna ngak senduna leiri haiba Jiribam District ki Borobekra subdivision ki manung chanbada haukiba ahing nong yai matungda ahoba makol galoina yum ahum mai tharam le haire thodok asida Goakhal da leiba maibam chawren koba mioi asigi farm club asi mai thadok lamle aduga Harinagar da leiba en naba koba mioi asigi yumsu bom kapsenduna tugairam le haire aduga pung anima khairom tarakpa duaidana Bhutan Khal Kunjabon da leiba Khwairakpam Pinky Mapuroiba KH Akas ki yum amasu mai thadok piram le haire Jiribam da mioi lising kaya gi achouba khongset amaga loinana demand manga yauba memorandum ama Jiribam gi DC da pisinkre miam gi khongset adu ngarang ayuk pung 13 makhai taba matamda Jiri Ima Kaithil dagi hauraga Jingdong Lekai da leiba DC office fawba laklaba matung DC da memorandum adu pisinke DC masa leitabadagi ADC Jiribam gi kuthang da DC da yohanki matungda Jiribam gi civil society organization singi miut singa punna phaminaduna wari sanake mass rally adu Liching AJUCA JTO WMC Jiribam District Committee AJMP JIMPAL JIMWAK WWOK Waset amadi LWW na punna kusamna duna pangthokibani memorandum aduda Jiribam gi Borobekra subdivision da state force ki security thamgadabani relief camp sing da lanjena duna leriba sing athuba matamda masa masa gi yumda hanjilhalu mai thadok pikraba jum sing laingak nam sabigadabani Jiribam da mahusa gi punse da hanjilhalu amadi divide and rule policy chathaba lepkadabani haiba demand sing numit humni gi manungda thabak oina pangthokna na bataksin ke memorandum ki copy amasu SP Jiribam da pisinke Chatkiba rally aduda Maira Paibi nupi marirom wanthakibadagi Indian Red Cross Society Jiribam District ki volunteer singna mateng pangduna layengki rally asida saruk yakiba Lichingi convener L Ranjan haikibada Jungi tangkuni thoida Jiribam gi CSO singna apun macherol mathokduna Manipur lengak da wapam kaya thamkrabasu thabak oina tobirakta haibasi Jiribam miyambu kaisu leitana khanbani aduga ngasigi mass rally asi democratic oina chatpani haike Pisale basta point mga yawi point mga sila sila tawda da ba kogi point sing da immediate ay tare kogi room sabi ba maduda section na thambi ba hay basi masan tar ba por mani madugi arrangement tawi bagi reply mi lai adu di to dana holik lai ba sing se ha na thoki ba sing je room sabi ba lai bi ba duna yam na lu ba matang ga so khara na thai daga hauji ri da ka ta basi Koi irang itu matung sila manam nongay matang da nongay matang bom kapam badag nongay kapam badag bom zoom may thaba si leto na zoom taway aduna security forcing si tangay padana yam thuba matam hay badin numit humni yam sangmali numit nini ki manung da sarkar na arrange tawdragadi koi mayam punsali ba Licing JTO AJUCA WMC loina na koi Ima Paibi Ima mayam sina masidi yam na mai loi ba koi authority da koi ahan ay batare matat thong ba concern sing sila koina yamna ingna chikna kogi democratic oba khongjon se sanction jabani mathang su democratic oba sanction lakpa se sum soi dana sanction lakpa ya ba se koi mam gi wari to lakani sum soi dana lakani koi naga gi chini naw singna hajana hairam badage koi national highway se koina su masi lifeline obani na tha da ya de hadra koi sahi su bache ko chin khandana kona dana lakani adu kari gumba situation sina mana mathang tawrok liba kaino sina kogi agitation sing sida sarkarna mana pandabagum tasan adaba ki phimam lagadi koi sungsoi dana national highway number 37 sida tawdaba yadaba dagi agitation se sona changa khadra ba se khanbada koi nongai taba phau daba ngamde maramdi masina national kogi ja koi Manipur gi asoba lifeline oiri aduga
ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯈꯨꯗꯤꯡꯃꯛ ꯍꯥꯏꯕ ꯇꯥꯔꯦ ꯃꯅꯤꯄꯨꯔꯗ ꯂꯥꯛ ꯑꯃ ꯍꯦꯟꯅ ꯆꯪꯁꯤꯜꯂꯦ ꯍꯥꯏꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯨꯝꯅꯃꯛꯁꯤꯒꯤ ꯆꯥꯅ ꯊꯛꯅꯕꯁꯤꯁꯨ ꯃꯈꯣꯏꯒꯤ ꯗꯔꯀꯥꯔ ꯇꯥꯕ ꯏꯁꯦꯟꯁꯤꯌꯦꯜ ꯀꯃꯣꯗꯤꯇꯤ ꯄꯨꯝꯅꯃꯛꯁꯤ ꯂꯣꯏꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 37ꯗ ꯗꯤꯄꯦꯟ ꯇꯧꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯍꯤ ꯄꯨꯝꯕꯁꯤꯗꯩꯁꯤꯗ ꯏꯔꯥꯡ ꯊꯣꯛꯇꯅꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯅꯅꯕ ꯖꯤꯔꯤ ꯈꯛꯇꯒꯤ ꯈꯪꯗꯅ ꯃꯅꯤꯄꯨꯔꯒꯤ ꯈꯜꯂꯒ ꯑꯩꯈꯣꯏ ꯈꯟꯗꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯇꯁꯦꯡꯅ ꯂꯦꯞꯄꯃꯛꯇꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯈꯣꯏꯁꯥꯎꯅꯔꯕ ꯃꯇꯨꯡꯗ ꯑꯦꯖꯤꯇꯦꯁꯟꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯇꯥꯡ 12ꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯄ꯭ꯔꯦꯁ ꯔꯤꯂꯤꯁ ꯊꯣꯛꯄꯅꯤ ꯖꯣꯏꯟ ꯄ꯭ꯔꯦꯁ ꯔꯤꯂꯤꯁ ꯊꯣꯛꯄꯤꯕꯅꯤ ꯍꯥꯏꯕꯁꯤꯡꯁꯦ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ 48 hours ꯄꯤꯕꯅꯤ 2 days ꯄꯤꯕꯅꯤ ꯔꯦꯁꯄꯣꯟꯁ ꯑꯃꯐꯥꯎ ꯂꯥꯛꯇꯕ ꯍꯥꯏꯕꯁꯦ ꯖꯤꯔꯤ ꯄ꯭ꯔꯖꯥꯕꯨ ꯊꯋꯥꯏ ꯎꯁꯤꯠꯇꯕꯅꯤ ꯂꯩꯉꯥꯛꯅ ꯊꯋꯥꯏ ꯎꯁꯤꯠꯇꯕꯅꯤ ꯍꯥꯏꯅ ꯂꯧꯏ ꯀꯔꯤꯒꯨꯝꯕ ꯔꯦꯁꯄꯣꯟꯁ ꯑꯃ ꯂꯥꯛꯑꯃꯒꯗꯤ ꯉꯁꯤ ꯆꯠꯂꯤꯕ ꯏꯃꯥ ꯏꯕꯦꯟ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥꯁꯤꯗ ꯆꯠꯂꯤꯕ ꯑꯋꯥ ꯑꯅꯥꯁꯤ ꯅꯪꯍꯜꯂꯝꯗꯕ ꯌꯥꯏ ꯇꯤꯡꯉꯤꯕ ꯄꯩꯁꯥ ꯃꯌꯥꯝꯁꯦ ꯇꯤꯡꯉꯝꯗꯕ ꯌꯥꯏ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯒꯗꯕ ꯃꯌꯥꯝꯁꯦ ꯃꯁꯥ ꯃꯁꯥꯒꯤ ꯊꯕꯛ ꯁꯨꯔꯝꯕ ꯌꯥꯏ ꯉꯁꯤ ꯂꯥꯛꯏꯕ ꯅꯨꯡꯁꯥ ꯅꯪꯕꯗꯒꯤ ꯀꯔꯝꯕ ꯑꯩꯈꯣꯏꯒꯤ ꯀꯦꯖꯨꯑꯦꯂꯤꯇꯤ ꯂꯥꯛꯇꯣꯏꯅꯣ ꯍꯥꯏꯕꯁꯦ ꯇꯝꯕ ꯉꯝꯗ꯭ꯔꯤꯕꯅꯤ ꯃꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯁꯔꯀꯥꯔꯅ ꯃꯇꯝ ꯆꯥꯅ ꯇꯥꯗꯕꯗꯒꯤ ꯊꯣꯛꯂꯛꯏꯅꯤ ꯀꯔꯤꯒꯨꯝꯕ ꯃꯊꯪꯁꯨ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯇꯧꯔꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ CSO ꯃꯌꯥꯝꯁꯤꯡ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯇꯧꯗꯕ ꯌꯥꯗꯕꯗꯒꯤ I request the concerned government let not us okay ꯑꯩꯈꯣꯏꯅ national highway da ꯑꯩꯈꯣꯏꯒꯤ target ꯑꯣꯏꯍꯟꯕꯤꯒꯅꯨ ꯑꯩꯈꯣꯏꯅ ꯄꯥꯝꯗꯕ ꯊꯕꯛꯇꯣ ꯑꯣꯏꯍꯟꯕꯤꯒꯅꯨ decision ꯂꯧꯗ꯭ꯔꯤ ꯃꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯍꯟꯖꯟ ꯍꯥꯏꯕ ꯐꯥꯎꯕ ꯇꯥꯔꯛꯇ꯭ꯔꯒꯗꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯂꯧꯗꯕ ꯌꯥꯗꯕꯗꯒꯤ ꯂꯧꯕ ꯋꯥꯔꯦꯞ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯏ AJUCA gi president Mutum Maipaksana Mangangna haikibada chahi ama hena Jiribamda peace leiduna leirakpa du lengakna matam chana yengsinbidabadagi ngasidi asi ana thoktuna Jiribam District asi lanbung olhanmani haibana chingba wafam kaya phongdokhe sigi ngasigi point sida yauri basidi akoi Jiribamda thokiba violence mayam se masi matam chana Manipur government na matam chana haise akoi 2023 की मे की तांग अहुमदा थोकिबा होगी क्राइसिस तुदगी तांग मरी दगी अखोई जिरीबामदा महेउ लांगपो खरा थोकिरो मतुंगदा अखोई तांग मंगादा गी अखोई पीस कमिटी सेमगा अदुमाय तौरगा प्रॉब्लम मचा मचा थोगसु अखोई मेंटेन तौरगा लाकपदुना चाही अमा सुपना चप चाना मे की तांग अहुम क्रॉस तौखर मतुंगदा मे की तांग तरा मरी बौदी अखोई जिरीबामदा मी सिबा मिसी मिना मिसो असो अपन करेक्ट याउदना अदुमाय तौर लाखी अदुबु तांग तरागा मरीदा अखोई मिसी मिना जौसलकपा अदुगा जून की तांग तरुक्तना अमुक अखोई जिरीबामगी खुनौदा लेबा अखोई तास सरक कौबा अमा सिरकपदगी जिरीबामदा लॉ एंड ऑर्डर से पूरा हुजिक फाउदा फेल ओइरे हाइबगा सब मानै मसी कनागी मरानो हाइ तारगदी सही अमा फंगिबा मतमदो मधुदा मणिपुर गवर्नमेंट ना अखोइना हंजन हाइरबौदा करिगिदमक्ता अखोइ सिक्युरिटी JDO gi president Alangam Dewan hai Jiribam gi pibam asida DC na liploduna layamba si hainingai leitana nungai taba phawi irang na nongmo gi kansilap matam asida di Jiribam praja ama oina pendaba phawi haina phongdokhi ma shooting lerame irang manung sida DC na mana shooting lip lawsisu masi misi akoina yam jiri praja na yam thina nungai taba phawi hai Rozi leba tangkal ki matung sa thok irang sa matung ina di DC na SP leba singse hai mama sam sa ki posida irang thoim pun di lengdan lega taban adu suti loromba DC ni suti loromba simadi akoi yam china pende iga chau da ni khu yang gai jiri mo yam shape side ta boi thamba ya pot amani adu hai liba central posting su sidai da jiri da uji mo na deploy ta ro su hai bom posting central posting de mathau to dre ha simadi akoi mayam da thamjani ngai tar मोइन मथौ तरोम तरगदी ngarang पोखारि बम अदि ममांग द साक बिरमोन gi mayung du ju चाउ द बम सु ngarang bang thar he thara banina हाइरिब सिक्युरिटी फोर्स जे सेंट्रल नि चाहिँ लाइरिब डिप्लॉय द सिक्युरिटी फोर्स जे आदम मथौ फजना पांथोक द्रे हायो कोन चाहिँ थमजनि हाइता Silchar Medical College Hospital da yan hanba thodokoina makok ani longba angang unakre nahan lebak popo numita Silchar Tarapurgi Kalam Uddingi Nupi Farida Begamna Hospital asida ngang unabada Silchar Medical College Hospital da ihan hanba thodokoina Bigyan Gilonda Dicephalus paraphagus haiba makok ani longba angang unakhi haina Silchar Medical College ki principal amasung chief superintendent oiriba Dr. Bhaskar Gupta na phongdokhi pokpa matung minute 35 angang asi hingduna leramlaba matung leikidabani hairi pokpa matamda kg aniga gram chahumrom lumbi haina pawasina makhatari গত পরশুদিন রাত্রে একজন পেশেন্ট এসেছিলেন ফরিদা বেগম ওয়াইফ অফ কামাল উদ্দিন
অ্যাড্রেস ছিল তারাপুর কাছাড়। 5th প্রেগনেন্সি ছিল ওনার। উনি ডিফিকাল্ট লেবার নিয়ে প্রেজেন্ট করেছিলেন আমাদের মাদার অ্যান্ড চাইল্ড হসপিটালে। অ্যান্ড ইমিডিয়েটলি সিজারিয়ান সেকশন করা হলো। করার পরে দেখা গেল যে যেটা বেবি জন্ম নিয়েছে এটার দুটো মাথা এবং লিম্ফ মানে হাত এবং পাও দুটো দুটো। তো বেবিকে রিসাসিটেশন করার পরে সোনোগ্রাফি করা হলো। এখানেও দেখা গেল যে বেবির সিঙ্গল হার্ট এবং লাং যেটা ছিল এটা ইমেচিওর ছিল, কারণ বেবিটা 32 উইকস প্রেজেন্টেশন ছিল অ্যান্ড গ্রোথ অল্প কম ছিল, 2.3 কিলো ছিল। তো 15 মিনিটের ভিতরেই বেবিটা আনফর্চুনেটলি মারা যায়। এটা খুব রেয়ার টাইপ অফ প্রেজেন্টেশন। এটা বলে ডাইকেফেলাস প্যারাফেগাস টাইপ অফ ফিটাস। সো আমার জানা মতে শিলচর মেডিকেল কলেজে এটাই ফার্স্ট টাইম এই টাইপের বেবি জন্ম নিয়েছে। BJP MP Om Birlabo Taranipan Suba Lok Sabha gi Speaker oina khankhre Opposition Kangbuna di Congress MP K Surespu phammasigi thamak pukhalakibani adubu matungda Om Birlabo voice vote ta khankhibani. Om Birlabo amukhana Lok Sabha gi Speaker oina khalakpada Pradhan Mantri Narendra Modi na harau nungaiba phongdokhre. Moirang Them Dep Singh Memorial Academy Binakandi Kasargi Headmaster Retired Major Furisaba Manidhon Loinana School Asigi Oja Singh Amadi Non-Teaching Staff Singna Lieutenant Lairelakpam Amit Kumar Bu School gi Auditorium Dangarang Jungitang Kuntarukta Taramna Oktuna Haraute Amba Phongdokhre. Kasar Singirbon gi ex Subedar Lairelakpam Dilip Kumar Amadi Lairelakpam Ongbi Malaya gi Machanupa Lieutenant Lairelakpam Amit Kumar School Asida Nursery dagi Class 5 Phawa tamki. Matungda mahak Sainik School Golparada makatam thakhi aduga NDA amadi IMA da officer training loiraba matung handakta Jungi tangnipanda commission oikibani. Major Manidhonna Lieutenant Amit ki tungi punsida tekta kaidana leibak ke seba tawba ngamjanaba isor gi maphamda nijaki. Thauramda wangangladuna Lieutenant Amit na phajaraba wafam kaya phongdokladuna hawgalagliba mahiroi singda pungning thawatkibakalunana interaction session amasu chathaki. The proudest moment of my life was when my parents unveiled the stars on my shoulders. I could not have been any prouder, and I believe that my parents could not have been any prouder. And this is the same case with you guys. Your parents have lots of expectations. Your teachers have lots of expectations, and your duty is to meet them. You have juniors, the senior guys here, the senior students, class 10 guys. We have juniors here. You have to set examples. There are thousands of bad examples. You have to set a good example, carve the path for the future. If you do good, your juniors will look up to you. They will be like, oh, this has done this. Good, I will follow him. So set that example. And I cannot give any more lessons. I'm very young right now and I don't feel like I should. But be confident about it. And I know you are the best lot here among all the schools. I know. Aikoi kayam kuina relief camp asida layan kigadabano aikoi isagi maphamda hanjarage haina Borobegra subdivision dagi lanjanaraktuna Vidyanagar multipurpose sports complex da changjafam lauduna leiribi lamtai khunodagi Pukrambam Tombisanana Paumisinga unaba mada phongdokhre. Mahakna makhatana hai aikoi gi yumsing tumna mai thadok pikre aduga aikoi mafam masida kayam kuina leikigedabano aikoi gi yumsing sabiro Borobegra da state force matik chana thambiro haibana chingbo wafam sing phongdokhi. Aikoi tha sigi tang tare dagi Borobegra subdivision madi manba mafam dingdagi lakina koi Vidyanagar Sports Complex asida sangjapam lauduna likem hangduna lejirakhi. Aikoi mafam asida mi yamna maram oiraga koi mi cham romdi secondary da koi sip tawkre yamna thakasai hojik lairiba mafam ase koi khaidok mi khara khaidokhrabnina koi su mafam ase leiba matamda koi su khara anayek oirabasu khara phare khara safare haiduna koi leijari matamda koi medical gi oiba department gi nangbiratuna anayek yarakpa yai check up tawba pamjai amadi hojik aikoi awaba kaya taraba
baza akoi changjapam lauduna Vidyanagar sport complex asida mi chama yankhai rom di masida mafam masida lamtai kunau tungan mafam khradagi so koi punna mi chama yankhai rom di mafam masida lengdana leiri asuk wana leiriba akoi gi baza yum kai mai thadok piraba singa sida akoi mafam masida kayang kuina lahingadoi buno athuba matamda akoi gi iramdam mafa masagi yum da hanjinnabagi damakta lengaki ning chingsinjari mafam aduda akoi gi yum sabiduna security matik sana pibiduna mahausagi oiba nungai jaba mafam aduda akoi thingba pamjai Handak Bhutan gi Tasi namge Grand Funsoling da sanakiba Indo Bhutan Kung Fu Wushu Championship 2024-25 da Manipur gi oina Jiribam gi sanaroi nipana saruk yakhiba duda sanaroi taret na gold medal aduga amana silver lawrakre panbayai Manipur jauna India gi state nipana saruk yakhiba duda Manipur gi oina Jiribam gi sanaroi nipan saruk yakhibani championship asida gold amadi silver lawrakhiba sanaroi singbo pugning thogotpa oina gularthol gi ima singna Jiribam gi thongkhongda ngarang haraute amna okay से भूटान के साना मगो दुना इंडो भूटान चैंपियनशिप हारे अखोय अंगांग प्लेयर पुन निपान सिदा प्लेयर निपान सिदा वो फाइट तरुक इदे डेमो दा अनि फाइट तरुक ता फाइट मंगा गोल फंगे अमने सिल्वर फंगे डेमो अनि मग गोल फंगे कनागा कनो इंडिया का भूटान का तनी इंडिया का भूटान का ओ मोया कनो तो गा मोयना फाइट तौरिसे भूटान का ओइबा भूटान का इंडिया मग भूटान मा पाबो ओ अखोय इंडिया gi oina punna state nipan represent tawbneba अखोय मणिपुर गिसु सरो मा oina अखोय न चलिने ओ Kangan Jabama Health Care Amadi Paramedical Science da University Grants Commission na Sakhang Laba Chahi Amagi Diploma Chahi Anigi Advanced Diploma Aduga Chahi Ahumgi Bachelor of Vocational Course Tambayaragani Institute of Medical and Paramedical Science Silchar Amadi Gracewell Hospital Meherpur Silchar Anina Kusam Naduna Lingya Vidyapit University Faridabad ki Makhada course si tambiba haure Health Care ki field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass tawraba singna tamba yaraba coursing asi tamduna isana isabu thabak bijabagi kudong saba lobiyo aduga nursing yoga attendant first aid training emergency medical staff amadi RMP course na chimbagi atenba matamgi oiba course singi tamaktasu admission haujare SMDEP Civil Hospital Silchar da practical topagi kudong chaba su thanjari akupa marol gi tamak Institute of Medical and Paramedical Science Ima Market Central Road Silchar da Lengsimbirabu natraga mobile number 93957324456 da pau phaunabiyo Aroibada maroiba pau amukhanna Cheksil thorang marakta Jiribam da yummai thadok lambagi pau makhatana lakle Miyoi lising kaya maromgi achouba khongset ama ngarang Jiribam da pangthokre Silchar Medical College da ihan hanba thodok oina makok ani longba angang unakre BJP MP Om Birla bo amukhanna Lok Sabha gi speaker oina kankre Lieutenant Lairen Lakpam Amit Kumar gi mapamda haraute amba phongdokre amasung Indo Bhutan Kung Fu Wushu Championship da medal phanglakraba sanaroi singbu taramna okre Lakhipuronline YouTube channel gi pau sandok chaba ngasigi oinadi matang asida loijare